ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ? ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯊꯦꯝꯕꯨꯡꯒ ꯍꯦꯛ ꯂꯩꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯥ ꯂꯩꯃ, ꯊꯦꯛꯀ ꯊꯦꯛ ꯅꯧꯒ ꯅꯧ ꯌꯨꯝ ꯂꯩꯃꯅ ꯂꯤꯛꯂꯥ ꯀꯥꯟꯕꯒꯨꯝ ꯈꯣꯡꯗꯣꯏꯕꯤꯔꯛꯄꯗꯤ ꯂꯝꯂꯦꯟ ꯀꯩꯗ ꯈꯣꯡꯗꯣꯏꯕꯤꯔꯨꯕꯅꯣ? ꯍꯩꯃꯥ ꯊꯦꯝꯕꯨꯡ, ꯏꯁꯥꯗꯤ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯕꯅꯤꯅ ꯄꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯂꯦꯗ꯫ ꯍꯦꯔ ꯏꯃꯥ ꯂꯩꯃ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯗ꯫ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯕꯅꯤ나 ꯀꯥꯏꯗꯨꯗꯤ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯍꯩꯃꯥ, ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯈꯨꯜ ꯑꯁꯤꯗꯕꯨ ꯅꯪꯒꯨꯝꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦꯅꯦ? ꯑꯣ, ꯑꯩꯅ ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯅꯤꯡꯗꯨꯅꯒ ꯂꯩꯕ ꯃꯥꯜꯂꯨꯔꯕꯣ? ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯋꯥꯈꯜ ꯇꯥꯃꯟꯗꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗꯤ ꯈꯪꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣꯗ ꯊꯦꯝꯕꯨꯡ, ꯅꯪꯅ ꯅꯨꯄꯤ ꯐꯪꯖꯗꯕꯒꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯒ ꯃꯤ 이랄 ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯏꯃꯥ ꯏꯆꯥꯗ ꯑꯃꯨꯛ ꯕꯗꯅꯥꯝ ꯄꯤꯁꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯗ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯣ ꯏꯃꯥ ꯂꯩꯃ, ꯑꯩꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯃꯤ, ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤ ꯏꯔꯩꯃꯕꯨ ꯁꯦꯟꯅꯖꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯅꯥꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ, ꯑꯩꯅ ꯍꯨꯔꯥꯜꯂꯛꯄ ꯌꯦꯟ ꯉꯥꯅꯨ ꯊꯣꯡꯕꯗꯁꯨ ꯏꯔꯩꯃꯒꯤ ꯁꯔꯨꯛ ꯑꯗꯨꯝ ꯊꯤꯟꯕ ꯂꯥꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯁꯤꯡꯕꯨ ꯈꯥꯏꯕꯤꯕꯋꯣ ꯑꯗꯒꯤ ꯎ ꯃꯁꯥꯕꯨ ꯊꯥꯕꯤꯕꯋꯣ ꯑꯩꯅ ꯄꯥꯡꯕꯤꯔꯤ ꯃꯇꯦꯡꯗꯣ ꯆꯨꯝꯅ ꯄꯥꯡꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯥ ꯂꯩꯃꯅ ꯑꯩꯈꯣꯏ ꯏꯔꯩꯃꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯄꯥꯡꯖꯔꯤꯕ ꯃꯇꯦꯡꯅꯤ ꯀꯩꯅꯣ꯫ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯗꯤ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯗꯤ ꯀꯌꯥꯗ ꯐꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯀꯌꯥꯗ ꯐꯅ ꯈꯜꯂꯨꯔꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ lumliba ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯂꯩꯃ, ꯀꯩꯗꯧꯕꯒꯤ ꯍꯨꯏ ꯆꯥꯗꯅ ꯅꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯃꯥ ꯅꯆꯥꯅ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯃꯜꯂꯛꯇ꯭ꯔꯕꯁꯤꯗ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯂꯩꯃ ꯁꯥꯎꯅ, ꯍꯩ ꯊꯦꯝꯕꯨꯡ, ꯅꯪ ꯉꯁꯤ ꯅꯀꯣꯛꯇꯨꯗ ꯆꯔꯥ ꯆꯔꯥ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯧ ꯊꯥꯔꯒ ꯁꯤꯠꯅꯅ ꯐꯣꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯃꯤ ꯑꯩꯒꯤ ꯏꯆꯥ ꯐꯖꯈ꯭ꯔꯕ ꯂꯩꯈꯣꯛꯇ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯂꯩꯁꯥ ꯇꯝꯖꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯁꯤꯕꯨ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯀꯌꯥꯗ ꯐꯨꯅꯤꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯁꯛꯇꯥꯁꯦ꯫ ꯍꯦꯔ ꯏꯃꯥ ꯂꯩꯃ, ꯑꯩꯕꯨ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯜꯂꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯗ꯫ ꯑꯩꯅ ꯅꯣꯡꯃꯇ ꯃꯤꯒꯤ ꯁꯟ ꯍꯨꯔꯥꯟꯈꯤꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯃꯔꯛ ꯃꯔꯛꯇ ꯌꯦꯟ ꯉꯥꯅꯨꯕꯨꯗꯤ ꯑꯗꯨꯝ ꯍꯦ ꯅꯣꯛꯀꯅꯨ, ꯅꯣꯛꯀꯅꯨꯀꯣ꯫ ꯅꯁꯛꯀꯗꯣ ꯅꯔꯝꯆꯠ ꯈꯪꯂꯕꯅꯔ ꯀꯔꯤꯅꯣ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯉꯁꯤꯗꯤ꯫ ꯅꯣꯛꯂꯤꯉꯦꯅ ꯇꯧꯔꯤꯗꯨꯁꯨ ꯍꯨꯏꯅ ꯃꯌꯥ ꯀꯥꯔꯒ ꯇꯨꯝꯕ ꯍꯦꯛ ꯃꯥꯟꯈꯩ꯫ ꯍꯟꯗꯣꯛꯑꯁꯦ, ꯑꯩ ꯆꯠꯀꯦ꯫ ꯃꯤꯒꯤ ꯇꯅꯧ ꯇꯅꯧ ꯂꯩꯁꯥ ꯐꯖꯔꯛꯄꯗ ꯉꯥꯏꯖꯔꯤꯕ ꯃꯃꯥ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯄꯥꯈꯪ ꯑꯣꯏꯗ꯭ꯔ ꯂꯩꯔꯝꯂꯕ ꯃꯥꯅꯒꯁꯨ ꯂꯨꯝꯕꯒ ꯁꯥꯔꯗꯅ꯫ ꯍꯩ ꯊꯦꯝꯕꯨꯡ, ꯅꯪ ꯃꯇꯨꯡꯗꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨꯀꯣ, ꯂꯥꯛꯀꯅꯨ꯫ ꯑꯁ, ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨ꯫ ꯊꯦꯝꯕꯨꯡ ꯆꯠꯈ꯭ꯔꯤꯕ ꯂꯩꯃꯕꯨ ꯇꯥꯟꯅꯔꯗꯨꯅ, ꯏꯃꯥ ꯂꯩꯃ, ꯁꯥꯎꯖꯤꯟꯅꯔꯒ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯗꯤ ꯅꯌꯨꯝ ꯐꯥꯎꯕ ꯇꯥꯟꯅꯔꯒ ꯅꯣꯏꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯅꯆꯥꯅꯨꯄꯤ ꯄꯤꯗ꯭ꯔꯤꯐꯥꯎ ꯊꯔꯣ ꯊꯔꯣ ꯑꯣꯜꯂ ꯀꯞꯆꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ꯫ ꯍꯥꯏ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯃꯍꯥꯟ ꯀꯗꯔ ꯃꯄꯤ, ꯅꯪ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯥ? ꯉꯁꯤ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯂꯥꯛꯎ ꯍꯥꯏꯕ꯭ꯔꯣ? ꯃꯁꯤꯡ ꯀꯪꯂꯛꯀꯅꯤꯀꯣ꯫ ꯑꯁ ꯏꯃꯥ ꯂꯩꯃ, ꯑꯩꯕꯨ ꯅꯤꯁꯥ ꯆꯥꯕ ꯃꯤꯔꯣ? ꯍꯣꯏ, ꯒꯟꯖꯥꯕꯨꯗꯤ ꯅꯣꯡꯃꯒꯤ ꯉꯥꯟꯊꯛ 2-3ꯕꯨꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯡꯃꯗ ꯌꯨ ꯊꯛꯂꯨꯕ ꯅꯠꯇꯦ, ꯏꯔꯟ ꯏꯊꯨꯝ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ꯫ ꯃꯁꯤꯗ ꯏꯃꯥ ꯂꯩꯃꯅ ꯑꯩꯕꯨ ꯅꯆꯥꯅꯨꯄꯤ ꯏꯔꯩꯃ ꯄꯤꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯉꯁꯦꯞ ꯃꯥꯟꯕ, ꯏꯆꯥꯅꯨꯄꯤꯒ ꯑꯃꯨꯛꯇ ꯂꯥꯞꯅ ꯊꯝꯈꯣ꯫ ꯁꯦꯁꯦ, ꯄꯥꯈꯪ ꯅꯪꯒ ꯍꯅꯨꯕꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯍꯥ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯆꯣ ꯅꯌꯨꯝꯗꯅꯦ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒ ꯇꯧꯗꯅ꯫ ꯃꯁꯥꯒꯤ ꯎꯕꯗ ꯈꯪꯕ ꯁꯛꯐꯝ ꯑꯁꯤꯗꯤ ꯍꯦꯛ ꯈꯪꯖꯗꯕ ꯃꯈꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯌꯣꯏꯅꯤ꯫ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯕ ꯅꯪꯅꯁꯨ꯫ ꯁꯦꯁꯦ, ꯏꯃꯥ ꯆꯠꯀꯦ꯫ ꯍꯣꯔꯦꯟ ꯅꯌꯨꯝ ꯌꯧꯔꯒꯅꯦ ꯃꯤꯡꯁꯦꯜꯒꯗꯣ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯒ ꯏꯆꯥꯒꯤ ꯁꯛꯇꯝꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯒ ꯋꯥꯗꯨ ꯉꯥꯡꯂꯧꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯆꯠꯂꯦ ꯍꯥꯏ꯫ ꯂꯩꯃ ꯆꯠꯈ꯭ꯔꯕꯗ ꯊꯦꯝꯕꯨꯡ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ? ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯁꯥꯒꯤ ꯁꯛꯁꯤꯕꯨꯗꯤ ꯏꯁꯥꯅ ꯎꯖꯗ꯭ꯔꯤ, ꯑꯩꯒꯤ ꯃꯤꯠꯅ ꯎꯖꯔꯤꯕ ꯏꯁꯥꯒꯤ ꯈꯣꯡꯈꯨꯠꯀꯤ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯗꯤ
Soidana ꯑꯩꯒꯤ ꯁꯛꯇꯣ ꯀꯔꯤꯅꯣ ꯃꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯁꯤꯁꯨ ꯄꯪꯃꯟꯕ ꯍꯥꯏꯗꯨꯅꯤ ꯃꯇꯝ ꯃꯥꯡꯅ ꯏꯔꯩꯃ ꯂꯨꯝꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥ ꯂꯩꯃꯁꯤ ꯑꯣꯏꯅ ꯍꯦꯛ ꯂꯨꯝꯖꯔꯝꯗꯧꯅꯤ ꯆꯍꯤꯁꯨ ꯏꯈꯦꯟ ꯈꯦꯟꯅꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯊꯥꯏꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯈꯤꯒꯨꯝꯁꯨ ꯇꯧꯕꯅꯤ ꯃꯁꯛ ꯍꯥꯏꯔꯦ ꯇꯅꯧꯔꯤ ꯋꯥꯈꯜ ꯌꯥꯎꯍꯟꯗꯕ ꯍꯥꯏꯗꯨꯅꯤꯗ ꯊꯦꯝꯕꯨꯡꯉꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯆꯥꯁꯨ ꯐꯪꯍꯧꯗ ꯃꯃꯥꯁꯨ ꯐꯪꯍꯧꯗ ꯍꯦꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯄꯥꯈꯪ ꯑꯣꯏꯔꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯖꯔꯨꯅꯦꯒꯦ ꯅꯨꯄꯤ ꯊꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯆꯩꯔꯣꯡ ꯃꯟꯈꯨꯠꯁꯦ ꯄꯨꯊꯣꯛꯂꯦꯔꯒ ꯂꯧ ꯌꯩꯕ ꯑꯗꯨꯝ ꯆꯠꯂꯨꯒꯦ ꯁꯦꯜꯁꯨ ꯐꯪꯅꯤ ꯑꯁꯨꯝꯅ ꯂꯩꯃ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨ ꯂꯩꯔꯝꯕ ꯏꯔꯩꯃ ꯃꯃꯥꯕꯨ ꯎꯕꯗ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩ ꯏꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯏꯃꯥ ꯂꯩꯃ ꯃꯥꯅ ꯆꯠꯂꯨꯔꯤꯕꯁꯤ ꯍꯟꯗꯛ ꯃꯔꯛ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯍꯩꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯑꯅꯥꯕꯁꯤꯕꯨ ꯌꯦꯡꯂꯨꯕꯅꯤ ꯃꯥꯕꯨ ꯂꯥꯛꯄꯗ ꯃꯆꯥꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯩꯗꯨ ꯂꯩꯃ ꯃꯥꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯆꯥ ꯊꯣꯏ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯂꯣꯠꯇꯨꯅ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡꯗꯣ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯏꯒꯤ ꯈꯣꯡꯖꯦꯜ ꯇꯞꯊꯔꯛꯂ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯐꯨꯗꯣꯔꯛꯂꯤꯕꯅꯤꯗꯅ ꯏꯃꯥ ꯑꯗꯣ ꯀꯔꯤ ꯀꯝꯗꯧꯔꯒ ꯐꯒꯅꯤ ꯍꯥꯏꯅꯗꯤ ꯇꯥꯛꯂꯛꯇꯕ꯭ꯔꯥ ꯉꯁꯥꯏꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯏꯃꯥ ꯈꯛ ꯆꯠꯄꯗꯣ ꯅꯤꯡꯊꯤꯅ ꯑꯅꯥꯕꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯑꯣꯏ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯃꯥꯅ ꯌꯥꯗꯕ ꯍꯩꯃ ꯏꯆꯥꯅ ꯏꯃꯥꯒꯤ ꯋꯥꯖꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯋꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥ ꯅꯆꯥ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯁꯪꯁꯥꯔꯁꯤꯗ ꯅꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯃꯥꯕꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯏꯆꯥꯅ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯗꯨ ꯂꯩꯔꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯦ ꯃꯇꯝ ꯈꯔ ꯆꯥꯡ ナꯏꯅ ꯊꯛꯂꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯁꯥꯒꯤ ꯋꯥꯈꯜꯁꯦ ꯌꯥꯡ ꯌꯥꯡꯏ ꯑꯗꯣ ꯏꯃꯥ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯕ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯁꯨꯔꯝꯂꯕ ꯑꯩꯗꯤ ꯁꯥꯎꯒꯗꯕꯅꯤ ꯌꯦꯡ ꯍꯧꯖꯤꯛꯇꯤ ꯅꯆꯥꯏꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯕꯅꯤ ꯂꯩꯃ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ 이마기 이래이마 이사부 아이기 이사오이나 펑자리바 나마 이세 kayada laibak paribano mapok khuding mi oina poklabadi nangbu aigi isa oina dumak phangbo isage ko ma si hausikti wakal sonthaba yade wakal sontharabadi haksang su sontharakadoi ni haima imadi kaw horena midangi sing sarabu leiribro nasai imada nangna kaithilda piramu haiba pi singdo adugi sildo imani hidak silorokpada sildo loina pithoklamlene ima ꯆꯦꯡꯕꯨꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯃꯁꯤꯗ ꯏꯃꯥꯅ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯃꯁꯤꯗꯤ ꯅꯆꯥꯏꯒꯤ ꯏꯊꯧꯅꯤ ꯏꯇꯥ ꯊꯣꯏꯕꯤꯗꯣ ꯑꯩꯒꯤ ꯐꯤꯁꯦ ꯃꯥꯁꯨ ꯂꯧꯒꯦ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯐꯤ ꯑꯃ ꯐꯪꯂꯤꯕꯁꯦ ꯀꯛꯇꯨꯅ ꯊꯤꯜꯂꯨꯔꯒꯦ ꯏꯃꯥꯕꯨ ꯍꯣꯔꯦꯟ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯤꯡꯒꯦ ꯉꯥ ꯆꯥꯁꯤꯔꯣ ꯀꯣꯟꯅ ꯆꯥꯔꯁꯤꯗ ꯏꯃꯥꯅ ꯍꯟꯗꯛ ꯀꯩꯊꯦꯜ ꯊꯣꯛꯄ ꯉꯝꯗꯕꯁꯤꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯕꯁꯦ ꯅꯧꯖꯔꯤꯕꯤ ꯏꯆꯥꯒꯤ ꯀꯣꯛꯊꯛꯇ ꯈꯨꯗꯤꯡꯃꯛ ꯄꯨꯍꯟꯕꯁꯦ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯏꯃꯥꯒꯤ ꯏꯔꯩ 이마기 학장시나 가직 갈라버디 이마수 그이tilda 하늘기 마더금 톡두나 이사부 그이수 할라로이데 이마나 호 학장 갈라버수 이마부 그이tilda 뭐 하나 ꯆꯠꯄ 야로이 hꯧꯖꯤꯛꯇꯤ ꯅꯁꯥ ꯏꯅꯥꯃꯨ 이마부 ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯕꯅꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ 이마ꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯔꯛꯈꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯅꯆꯥ ꯑꯩꯕꯨ ꯄꯨꯛ ꯊꯟꯈꯤꯔꯣꯏ ꯍꯥꯏꯅ 이마ꯅ ꯄꯥꯈꯠꯇꯨꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯑꯩꯅ ꯂꯦꯝꯅꯕ ꯆꯥꯛ ꯁꯔꯨꯛ 이마ꯅ ꯂꯣꯟꯅ ꯆꯥꯔꯝꯕꯗꯣ 이마 누미도 ngasisu ay kaudri numittuda aina khanki hayeng aina saubu sare phara matamda aigi imabu aina soidana nungaina thamgani haina adubu aina wana ngairakiba mikupto ngasidi matamana puraktuna imangsida leplari imagi irai ngasidi imagi thamoise pele isagi dama imanu wana hotnajarkiba pumba ngasidi isagi nusirabu wahai asina awabu pumba manghankiduna 이마기 타모이다 나우나 아사기 예닝 홀란비리 마담 숲바다 아이기 이사디 야이파바다 오유고 이사기 파타부 뿜바 이마기 사룩 오이게고 이마기 이레이마 노마기 누밋니 이레이마 그기 부크리 마팔 아두다 팜두나 마가 강나자와 야이부릴가 우나두나 와리사리 미무사디 타박 진머니나 아육덕이 가이드버디 우나자기 하이바가세 빵마나 땜 나트로 아스 이부 낭시디 누파 나타바다우나 고시 탕와 턱능항이다. 이스, 쏨드로이나 이세.
ꯅꯣꯡꯃꯇ ꯅꯁꯥꯅ ꯈꯪꯅ ꯎꯅꯕ ꯊꯣꯛꯂꯛꯄ꯭ꯔꯕ? ꯍꯥꯏꯔꯨꯔꯕꯁꯨ ꯏꯃꯥ ꯂꯩ ꯍꯥꯏꯅꯔꯛꯀꯅꯤ. ꯅꯁꯛꯅ ꯇꯧꯅꯒ ꯐꯖꯔꯦ. ꯀꯣꯟꯊꯣꯡꯁꯤꯗꯅ ꯖꯒꯠꯀꯤ ꯇꯤꯟ ꯀꯥꯡ ꯃꯥꯟꯕ ꯃꯈꯩ ꯂꯣꯏꯅ ꯁꯨꯅ ꯅꯪꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯦ. ꯃꯁꯤꯗ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕꯩꯗꯤ ꯑꯍꯤꯡꯒꯁꯦ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯕ ꯅꯠꯇꯦ. ꯃꯤꯀꯞꯄꯨꯗꯤ ꯊꯣꯛꯇꯦꯀꯣ, ꯇꯨꯝꯕ ꯌꯥꯗꯕꯩ ꯋꯥꯅꯤ. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯅꯪꯕꯣ ꯁꯨꯛ ꯃꯆꯣꯏ ꯉꯥꯡꯒ ꯂꯩ ꯍꯥꯏꯕ ꯍꯥꯏꯗꯧ ꯋꯥꯅ ꯍꯥꯏꯗꯦ. ꯏꯔꯩꯃ, ꯇꯁꯦꯡꯅ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯗꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯦ. ꯑꯗꯨꯅ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯐꯝꯗ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩ ꯇꯁꯦꯡꯅ ꯋꯥꯍꯧꯅ ꯏꯔꯩꯃ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯁꯤꯕ. ꯏꯕꯨꯡ, ꯅꯆꯂꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯏꯕꯨꯡꯅꯇ ꯅꯆꯂꯩꯒꯤ ꯈꯣꯡꯐꯝ ꯆꯦꯠꯅꯗ ꯂꯦꯞꯄꯤꯌꯨ. ꯑꯩ ꯀꯩꯁꯨ ꯏꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯨꯏ. ꯇꯥꯡꯖꯕꯤ ꯎꯔꯤꯒꯨꯝ ꯃꯄꯣꯛꯁꯤꯃꯒꯤ ꯌꯦꯠꯆꯒꯦ. ꯑꯁꯦꯡꯕ? ꯏꯕꯨꯡ ꯅꯪꯁꯨ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ. ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥꯒꯤ ꯀꯌꯥꯝ ꯋꯥꯖꯔꯛꯈꯤꯕ. ꯃꯁꯤꯗꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯑꯩꯗꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯪꯂꯝꯗ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯟꯕꯗꯤ ꯅꯆꯂꯣꯏꯕꯤꯗꯤ ꯉꯝꯖꯔꯣꯏ. ꯏꯔꯩꯃ, ꯑꯩꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ. ꯍꯣꯏ ꯏꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈꯤꯅꯕ ꯇꯧꯔꯒꯦ. ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯅꯤꯅ ꯃꯤꯁꯤꯡꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯅꯔꯤꯕꯁꯦ ꯃꯈꯣꯏꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯗꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯂꯩꯌꯨ. ꯌꯥꯏꯄꯨꯔꯦꯜ ꯆꯠꯈ꯭ꯔꯕꯗ ꯏꯔꯩꯃ ꯃꯥꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯄ ꯁꯅꯥꯕꯨꯟ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯂꯥꯛꯄꯗ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯔꯩꯃꯁꯨ ꯇꯥꯏ. ꯅꯨꯄꯤ ꯑꯃꯅ, ꯍꯣꯏ ꯏꯆꯦ, ꯏꯅꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯐꯖꯩꯀꯣ, ꯃꯁꯥꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ. ꯃꯧ ꯑꯃꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯕꯦꯝꯃ, ꯐꯖꯔꯕꯁꯨ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦ ꯑꯩꯗꯤ. ꯗꯥꯎ ꯊꯨꯝꯒ ꯌꯥꯒꯗꯧ ꯃꯥꯟꯗꯤꯌꯦ. ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯕꯣ? ꯍꯣ ꯏꯅꯦ ꯂꯩꯃꯁꯤ ꯂꯩꯁꯥꯕꯤꯗꯤ ꯂꯩꯁꯥꯕꯤ. ꯂꯩꯁꯥꯕꯤ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯁꯤꯅꯕꯨ ꯀꯌꯥꯝ ꯃꯊꯣꯡ ꯈꯪꯂꯨꯅꯦꯒꯦ. ꯖꯨꯒꯣꯠ ꯋꯥꯏꯔꯝꯁꯨ ꯀꯌꯥ ꯆꯥꯔꯝꯒꯗꯧ ꯃꯥꯟꯗꯦ. ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕꯅ ꯁꯥꯔꯤꯕ ꯃꯃꯥꯒꯤ ꯂꯤꯆꯠꯇꯣ ꯂꯧꯔꯝꯒꯗꯧꯔꯤꯕꯅꯤ. ꯍꯦꯔꯩꯁꯦ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨꯗ. ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯋꯥꯁꯨ ꯄꯉꯥꯡꯗ ꯉꯥꯡꯕꯤꯒꯅꯨ. ꯏꯅꯦ ꯂꯩꯃꯁꯦ ꯂꯩꯀꯥꯏꯁꯤꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯅꯨꯄꯤ ꯑꯃꯅꯤ. ꯃꯁꯤꯗꯕꯨ ꯃꯥꯅ ꯂꯩꯁꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯄꯣꯛꯄ ꯑꯣꯏꯔꯝꯕꯗꯕꯨ ꯀꯅꯥꯅ ꯃꯥꯕꯨ ꯃꯉꯣꯟꯗ ꯏꯖꯠ ꯇꯧꯅꯒꯗꯧꯔꯤꯒꯦ? ꯅꯍꯥꯟ ꯑꯗꯨꯝ ꯃꯌꯨꯝ ꯃꯩ ꯊꯥꯔꯒꯅꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯅꯤ. ꯑꯣ ꯊꯕꯥ, ꯃꯤꯅ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗ ꯂꯩꯔꯝꯂꯒꯗꯕꯅꯤꯀꯣ. ꯀꯨꯏꯔꯕꯅꯤ ꯑꯩꯗꯤ ꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕ. ꯑꯣ ꯏꯆꯦ, ꯃꯤꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯈꯔ ꯌꯦꯡꯂꯒ ꯇꯝꯕꯤꯌꯣ. ꯃꯤꯅ ꯇꯥꯕ ꯌꯥꯗꯕ ꯄꯥꯎꯁꯨ ꯃꯤꯅ ꯍꯥꯏꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯝꯕꯤꯔꯨꯅꯨꯀꯣ. ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯖꯅꯤ. ꯈꯨꯜ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯃꯤꯋꯥꯕꯨ ꯉꯥꯡꯅꯔꯕꯗꯤ ꯆꯔꯥ ꯍꯦꯟꯖꯔꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ. ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯍꯥꯏꯅꯔꯤ, ꯇꯝꯅꯔꯤ. ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯏꯔꯩꯃ ꯃꯥꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯨꯝ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ. ꯂꯩꯃꯅ, ꯍꯩꯃ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ? ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯀꯞꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅ? ꯅꯠꯇꯦ, ꯀꯣꯟꯊꯣꯡꯗ ꯂꯨꯝꯂꯤꯕ ꯇꯤꯂꯥꯏ ꯈꯨꯝꯕꯤ ꯃꯥꯟꯕ ꯌꯥꯊꯤ ꯊꯥꯡꯕ ꯏꯔꯨꯖꯅꯤ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯕꯖꯥꯠꯅꯣ? ꯃꯥꯅ ꯀꯞꯇꯨꯅ ꯆꯪꯂꯛꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯏꯔꯩꯃ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ. ꯂꯩꯃ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯗ ꯍꯪꯖꯩ, ꯏꯃꯥꯒꯤ ꯏꯔꯩꯃ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ. ꯏꯃꯥ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯂꯤꯕꯅꯣ ꯁꯤ ꯍꯥꯏꯌꯨ ꯏꯃꯥꯗ. ꯏꯃꯥ, ꯏꯁꯤꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯔꯣ? ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯎꯔꯒ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤꯕ? ꯏꯃꯥ, ꯑꯩꯁꯤꯕꯨ ꯇꯁꯦꯡꯅ ꯃꯄꯥ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯄ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯔꯣ? ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯆꯥ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ ꯅꯆꯥꯗ ꯏꯃꯥ. ꯏꯄꯥ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯏꯃꯥ. ꯏꯃꯥꯒꯤ ꯏꯔꯩ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯏꯃꯥꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯍꯪꯂꯤꯕꯗꯤ? ꯏꯆꯥꯁꯨ ꯏꯃꯥꯕꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯅꯆꯥꯒ ꯍꯪꯖꯔꯤꯕꯁꯦ ꯏꯃꯥꯕꯨ ꯆꯤꯡꯅꯕꯒꯤ ꯅꯠꯇꯦ. ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯗꯤ ꯂꯩꯐꯝ ꯊꯣꯛꯇꯦ. ꯑꯗꯨꯅ ꯅꯆꯥꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯕꯨ ꯃꯁꯛ ꯈꯪꯖꯅꯤꯡꯉꯤ. ꯏꯃꯥ, ꯁꯦ ꯅꯆꯥꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯁꯛ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ.
ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯥꯕꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯕꯁꯨ ꯅꯆꯥꯈꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯔꯩ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯁꯛ ꯇꯥꯛꯀꯅꯤ ꯏꯃꯥꯕꯨ ꯊꯥꯖꯧ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯛꯄꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯑꯗꯨꯒ ꯏꯆꯥꯅ ꯈꯪꯒꯗꯕꯗꯤ ꯏꯆꯥꯕꯨ ꯄꯣꯛꯄ ꯅꯪꯒꯤ ꯄꯥꯕ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯨ ꯑꯗꯨꯅ ꯏꯆꯥ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯀꯔꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯏꯐꯝꯗ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅꯔꯤꯕꯁꯦ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯏꯃꯥ ꯂꯩꯃ ꯃꯄꯤ ꯁꯤꯟꯊꯅ ꯏꯃꯥꯒꯤ ꯏꯔꯩꯃ ꯏꯃꯥꯁꯦ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕ ꯂꯝꯆꯠ ꯂꯨꯗꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤꯁꯦ ꯏꯁꯥꯒꯤ ꯃꯐꯝꯗ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯏꯃꯥꯅ ꯂꯩꯁꯥ ꯂꯩꯁꯥꯅ ꯅꯪꯕꯨ ꯐꯪꯖꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯗꯕ ꯑꯣꯏꯕꯅ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯆꯥꯒꯤ ꯏꯐꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯋꯥꯔꯤ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯣ ꯏꯃꯥꯒꯤ ꯏꯔꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯏꯃꯥꯕꯨ ꯊꯥꯖꯧ ꯉꯁꯤ ꯑꯩꯅ ꯏꯆꯥꯒꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯅꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯃꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯏꯐꯝꯗ ꯏꯆꯥꯅ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯒꯤ ꯃꯁꯛ ꯇꯥꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤꯅꯦꯍꯦ ꯏꯃꯥꯒꯤ ꯏꯔꯩ ꯏꯃꯥ ꯂꯩꯃ ꯃꯁꯥꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯏꯔꯩ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯒꯤ ꯆꯤꯔꯣꯜ ꯋꯥꯔꯤꯗ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯃꯃꯥ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯅꯁꯥꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯔꯝ ꯏꯃꯥꯗꯁꯨ ꯍꯪꯂꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯅꯁꯥ ꯊꯥꯖꯩ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯄꯥꯕ ꯃꯁꯛ ꯇꯥꯛꯂꯕꯒꯤ ꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯑꯩꯕꯨ ꯑꯩꯒꯤ ꯄꯥꯕꯅ ꯃꯁꯛ ꯈꯪꯕꯤꯈꯤꯒꯗ꯭ꯔꯥ ꯍꯩꯃ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯄꯥꯅꯕꯨ ꯀꯔꯤꯒꯤ ꯃꯆꯥ ꯃꯁꯛ ꯈꯪꯂꯣꯏꯗꯒꯦꯅꯦ ꯏꯆꯥꯕꯨ ꯎꯕꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯀꯗꯧꯔꯤꯕꯅꯤ ꯏꯆꯥꯕꯨꯁꯨ ꯅꯨꯡꯁꯤꯅ ꯃꯊꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ ꯏꯃꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯗ꯭ꯔꯤꯕ ꯃꯈꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯏꯐꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯒꯅꯨꯀꯣ ꯏꯃꯥꯒꯤ ꯋꯥꯁꯛ ꯀꯥꯏꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯄꯥꯕꯕꯨ ꯍꯪꯂꯣꯏ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯤ ꯏꯆꯥꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯥꯏꯄꯨꯔꯦꯜꯒꯤ ꯃꯃꯥ ꯁꯅꯥꯅꯨꯅ ꯏꯃꯥꯒꯤ ꯌꯥꯏꯄꯨꯔꯦꯜ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯇꯨꯝꯗ꯭ꯔꯤ ꯏꯃꯥꯁꯦ ꯏꯆꯥꯒꯤ ꯅꯐꯝꯗ ꯁꯨꯝ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯁꯤꯔꯅ ꯈꯜꯂꯤꯕ ꯀꯔꯝ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯃꯥ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯆꯥꯁꯤ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯆꯥꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯤꯕ ꯌꯥꯏꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯍꯥꯟ ꯏꯃꯧ ꯄꯥꯝꯂꯦꯅ ꯅꯆꯥꯗ ꯏꯟꯒꯤꯟ ꯃꯆꯥ ꯑꯝꯇꯪ ꯄꯤꯔꯝꯂꯕꯗꯤ ꯅꯁꯨꯕꯨ ꯎꯔꯝꯃꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯅꯍꯣꯡ ꯍꯥꯟꯅ ꯁꯥꯏꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯩ ꯌꯨꯝꯁꯤꯗ ꯏꯃꯧ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒ ꯏꯁꯨꯒꯤ ꯋꯥꯒꯁꯨ ꯉꯥꯡꯂꯤ ꯏꯆꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯧꯗꯣꯡꯒꯤ ꯃꯥꯏ ꯄꯥꯟꯕ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ ꯍꯧꯗꯣꯡꯒꯤ ꯃꯥꯏ ꯄꯥꯟꯕ ꯅꯆꯥ ꯑꯩꯅ ꯀꯨꯏꯔꯔꯣꯏ ꯏꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯕꯤ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯗ ꯅꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯧꯕ ꯏꯃꯥ ꯅꯪꯁꯤ ꯂꯩꯀꯥꯏꯁꯤꯗ ꯅꯃꯤꯡꯕꯨ ꯆꯠꯀꯅꯤ ꯁꯅꯥꯅꯨꯒꯤ ꯃꯃꯧꯗꯣ ꯃꯁꯛ ꯈꯨꯐꯖ ꯑꯃꯅꯤ ꯀꯥꯏꯗꯅ ꯃꯗꯨ ꯇꯥꯔꯒ ꯑꯩꯅ ꯅꯣꯛꯐꯩꯒ ꯇꯧꯗꯣꯏꯅꯤꯀꯣ ꯁꯅꯥꯅꯨ ꯃꯆꯥꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯌꯥꯏꯄꯨꯔꯦꯜ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯋꯥꯎꯔꯅꯨ ꯏꯃꯥꯅ ꯅꯃꯧ ꯄꯥꯝꯂꯕꯅꯤꯅ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯅ ꯄꯨꯔꯛꯂꯒꯅꯤ
Kuidri Imanang Namugi Seba Pangdoba Ngai Kunehi Isagi Wato Imana Haigadori Wasiga Isoi Soinari Napa Taradi Soidana Lanzao Topotari Torisiti come down here. Ikoi Baba Gadurima Kanana Sendo Birakjaki Tanning the hay Karai the Isendoki Warino Amu Shidi Cook Nakolakuni Quasalo Sandu Yadi Hanubina Tago Aduga Cook Amunga Kole Jalo Tumro Nakotungaradi Oh Aina Cook Nauri Base Quasa begin at Tin Hay Isagi Mayakan Wayaduna Imase Luton Satri Aduna Nakolakli Bakoni Aibu Kari Himu Wangakragima Sanano Tapna Imagi Haipurel Nangna Pasi Sao Krabadi Mana Pai Biati Wa Nirak Sudan Gangi Haikibu Wangak Sali Haibusimadi Nang Kangiko Asibu Egon Hang Nangisi Ikuimase Asi Kramalai Patab Unarabno Kangi Sazaki Wangam Hangi Durba Samuni the Gena Sati by Koi Pabdi Masai di Lardana Kulpumagi Mina Loina Kangaro from the Kaito City Aduima I saw Ikoi Pabagi Masani Babagi Masani have the Pangdopti Noptabadi Haikibu Wangang Sapani Aduna Namupurak Ladoni O Isagi to Kiwai to the day Imana Lavailuton Salibasi Mirani Imanasi Usita Namupa Merami Aduga Aina Purak Lagaisu Lavailuton Sali the day Kanabayawa from the City Imagi Haipure si Isa Muktanya Makela Kino Ima Wahiki Amuktana Takusi Imadi Isagi Kangdabale Haipa Hana Kangdabana Imaga Luna Tinaba Itamagi Masani Pido Kuiraba Imana Imo Isanindu Labor Ada Napada Imana Wapamasibu Haudotuna Imo Isagi Haidana Haizarudana Mango Karanaba Numin Power Laptop Lam Labanina Yaipurel Noklama Maitonga Sat Hanzinduna Mamada Ngangni Yengduna Nazai from the Karishang Biramda Karikino Ima Pabana Asuklubuna Sagi Pusiki Pirep Sibu Isakangala Viramiba Imagi Sana Isana no Muta Nupiki Wapan the Baduda Imadi Isagi Kangasabi Kana Sulati Haina Imana Kaluri Aduna Nang Pabana Napam the Hana Hangna Bahibada Imana Wapamadubu Katoptuna Nang Pabada Isadaga Yabat Lauri Haiduna Hairubana Isagi Pirep Sibu Laukibani Isagi na Pamda Hana Hanglam de Haiduna Imama Waruba Amuk Tamlanuko No Shinaba Kuding Tungnagani Hibalaitabani Nabaki Mihu Kanglib Isani Aduna Nang Pabana Saugada Tabakti Isato Gana Kakalano Adugane Ekoina Imo Isagi Haizariba Nubi Masaduna so Isabana Kanglamduna Luhongbase Harau Harau Yarak Libani Aduna Isawakal Tauko Imam Tokragi Sanano Tokrabada Yaipurel Iraimabu Singduna Milupirak Ihurai Taupam Kang the Yaipurel Kaduda Hangat Handa Panakoini Salam Laga Magino Naitaba Pumba Asabuna on Kiduna Imai Pani Haiduna Nakoina Nazaya Pampam the Hainaba Gitanzama Papa Bibiramda Nakoya Nimaka Togi Kanpa Nakogi the Mug I get Hoi Oi Bipapo I the Mirairam Kutabanate I keep Pusi Lady Isada Kanzagani Ima Baba Nakoyani Nazai Budi Warogano Mapok Asimati Magi the Clip like Haina Nasana country Aduna Ima Papa Yata Nazai the Pangam Lidori Padugi Nazai Bungapio Nasaki Toy or Rimapo Aines Widana You push the Purak Lagi Mapasa Nahalgi Naito Boxel Masani Haibada Jabsaba Ninki Bahong to Haibiara Kichaba Masani Yaipurel Mapa Masani Kimarakta Irima Magi Punsina Kari Oigani Kangmangamanati Yaipurel Gitamoy the Su Irimabu Yumsida Purak Bahina Jap Yuna country No Maginumitni Lema Mangola to the Pamdunama Wakalama Sum Kanduna Lema Pumbang Narabu Wakalna Masana Masada Wahankaya Hangzeri Hangzeri Wahanga Dugi Pakumpigi Kalumi Gupta Masada Awasaina Paraduna Masina Sunsay Natanati Isaki Pamdausi Aina Sem Wari Pumba Tamlu Bayadri Karikupa Isana Sem Wasibu Kanglak Mikupta Suidana Isana Mama Ibu Buksil Bigbidi Kana Waroduni Pamdagi Langa Satkini Taibang Sida Aigidi Isatagi Hen Kana Sulati Adunai Isabu Kaina Bangamlai Imagi Ireima Isabu Ima Tadokuna Zatkiba Gamla Chane Nomudi Suidana
ꯃꯤꯀꯨꯞ ꯑꯁꯤ ꯊꯨꯡꯂꯕꯗꯤ ꯁꯣꯏꯗ꯭ꯔꯤ ꯃꯤꯀꯨꯞ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯕꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤꯉꯩ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯏꯅꯦ ꯌꯨꯝꯁꯤꯕꯨ ꯏꯔꯩꯃꯒꯤ ꯃꯥꯅꯦ ꯌꯨꯝꯁꯤ ꯏꯔꯩꯃꯒꯤ ꯃꯌꯨꯝꯅꯤ ꯏꯆꯥꯕꯨ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯏꯔꯩꯃꯒꯤ ꯃꯃꯥꯅꯤ ꯏꯔꯩꯃꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯃꯁꯥꯃꯨꯛꯇ ꯎꯅꯖꯒꯦ ꯍꯩꯃ ꯏꯆꯥ ꯅꯨꯄꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯗ ꯉꯥꯏꯔꯤꯅꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯅꯨꯄꯤꯅꯤꯃ ꯀꯔꯤꯒꯤ ꯑꯩꯅ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯉꯥꯏꯗꯧꯔꯤꯕꯅꯣ ꯃꯁꯥ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯁꯝ ꯑꯗꯣ ꯁꯤꯠꯅ ꯍꯦꯛꯇ ꯐꯣꯏꯗꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯦ ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯁꯤꯗꯤ ꯑꯩꯅ ꯃꯁꯤꯅ ꯍꯥꯟꯅ ꯇꯨꯝꯊꯣꯛꯂꯒ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅꯤꯅꯦ ꯌꯥꯅꯨꯕꯤ ꯑꯩꯕꯨ ꯆꯤꯟ ꯇꯨꯝꯃꯤꯗꯤ ꯀꯅꯥꯅ ꯍꯥꯏ ꯍꯣ ꯀꯅꯥꯅꯁꯨ ꯍꯥꯏꯗꯤꯌꯦ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯨꯆꯨꯁꯨ ꯀꯌꯥ ꯁꯦꯡꯗꯦ ꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯃꯁꯝ ꯐꯣꯏꯒꯗꯧꯔꯤꯕꯗꯤ ꯍꯥ ꯍꯣ ꯅꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯇꯥꯡꯅ ꯑꯃꯈꯛ ꯇꯔꯛ ꯀꯣꯏꯖꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯕు ꯀꯥꯏꯅꯔꯁꯤ ꯁꯛꯊꯤ ꯏꯔꯩꯃ ꯑꯣꯏꯅ ꯀꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯏꯐꯝꯗ ꯍꯦꯛꯇ ꯐꯣꯡꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯂꯤꯕ ꯍꯩꯃ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯒꯤ ꯑꯣꯏꯔꯦꯀꯣ ꯐꯗꯤ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤꯗꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯛꯇꯕ ꯍꯨꯏ ꯁꯥꯗꯅ ꯈꯣꯡꯂꯤꯕꯁꯤꯗꯤ ꯍꯩ ꯆꯠ ꯌꯥꯝꯅ ꯆꯠꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯦꯞꯂꯅꯨ ꯅꯁꯛꯇꯣ ꯁꯨꯝ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦ ꯔꯥꯁꯤ ꯀꯌꯥ ꯌꯥꯎꯗꯦꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯝ ꯐꯣꯏꯅꯤ ꯀꯥꯏꯗꯅ ꯍꯥꯏꯖꯕ ꯁꯥꯏ ꯃꯃꯥ ꯑꯩꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯁꯦ ꯀꯣꯟꯊꯣꯡꯆꯩ ꯌꯨꯡꯂꯤꯕꯣꯏ ꯍꯥꯏꯅ ꯅꯤꯡꯂꯨꯔꯕ꯭ꯔꯣ ꯍꯥ ꯅꯪ ꯑꯣꯏꯅꯅꯦ ꯅꯁꯝ ꯈꯔ ꯆꯔꯥ ꯁꯨꯃꯥꯡꯗ ꯍꯧꯕ ꯅꯥꯄꯤ ꯃꯥꯟꯈꯩ ꯍꯧꯔꯤꯕꯗꯣ ꯁꯤꯠꯅꯅ ꯐꯣꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯂꯩꯕꯤ ꯂꯩꯃꯒꯤ ꯋꯥꯍꯩꯗ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯄꯥꯡꯒꯁꯨ ꯈꯜꯂꯝꯒꯗꯧ ꯃꯥꯜꯂꯤ ꯌꯦꯡꯕꯗ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯃꯤ ꯑꯩꯅ ꯃꯤꯒꯤ ꯃꯁꯝ ꯐꯣꯏꯒꯦꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯁꯝꯁꯤ ꯑꯣꯏꯅ ꯃꯥꯅ ꯐꯣꯏꯈ꯭ꯔꯕꯗꯤ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯄꯥ ꯐꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯦꯛꯇ ꯁꯥꯎꯁꯤꯟꯅꯔꯒ ꯑꯩ ꯆꯠꯍꯧꯕꯗ ꯆꯨꯝꯅꯤ ꯁꯤꯗꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯕꯤ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯍꯦ ꯍꯅꯨꯕꯤ ꯅꯆꯥꯅꯨꯄꯤꯗꯨ ꯋꯥꯔꯣ ꯑꯩꯒꯤ ꯗꯥ ꯐꯩꯖꯥꯎꯅ ꯑꯩꯕꯨ ꯍꯦꯛ ꯃꯤꯔꯥꯏꯕꯤꯔꯝꯕꯗ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯕꯤꯗꯨ ꯈꯣꯡꯂꯩꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯤ ꯆꯠꯈ꯭ꯔꯕꯗ ꯂꯩꯃ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯃꯇꯝꯁꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯏꯆꯥꯗꯒꯁꯨ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯥꯍꯜꯂꯗꯅ ꯃꯁꯛꯅꯦ ꯇꯧꯔꯤꯁꯤꯅ ꯀꯛꯆꯦꯡ ꯑꯃꯨꯕꯤꯅ ꯅꯣꯛꯄꯗꯣ ꯃꯥꯜꯂꯤꯅꯦ ꯃꯤꯕꯨ ꯃꯥꯟꯗꯦꯅꯦ ꯇꯧꯔꯤꯁꯦ ꯂꯩꯃꯁꯨ ꯅꯣꯛꯅꯤꯡꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤꯔ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯥꯏꯄꯨꯔꯦꯜꯅ ꯏꯔꯩꯃꯕꯨ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯌꯥꯏꯄꯨꯔꯦꯜꯅ ꯏꯔꯩꯃꯕꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯅꯥꯍꯜ ꯃꯥꯒꯤ ꯃꯌꯣꯛꯇ ꯃꯁꯇꯥꯅ ꯂꯩꯗꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯟꯅ ꯉꯥꯡꯂꯤ ꯃꯃꯥ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯤ ꯅꯆꯥꯅꯨꯄꯥ ꯃꯆꯥꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯅꯆꯥꯒꯤ ꯑꯌꯥꯕ ꯌꯥꯎꯕꯗꯨꯅꯔ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯇꯞꯅ ꯏꯪꯅ ꯋꯥ ꯈꯟꯅꯁꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯑꯩꯗꯤ ꯀꯝꯂꯥꯒꯁꯦ ꯅꯦꯛꯄꯅ ꯑꯃꯨꯛꯇꯣꯏꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯅꯆꯥꯅꯨꯄꯥ ꯁꯒꯣꯜꯂꯨꯈ꯭ꯔꯕ ꯃꯥꯟꯕꯗꯣ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯀꯅꯥꯅ ꯍꯦꯛ ꯈꯪꯖꯩꯒꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦꯀꯣ ꯃꯈꯣꯏ ꯃꯄꯥ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯁꯤꯗ ꯑꯃꯨꯛ ꯂꯥꯟꯖꯗꯕꯤꯒꯁꯨ ꯆꯥꯔꯤ ꯅꯪ ꯏꯐꯝꯗ ꯏꯆꯥꯒꯤ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅꯝꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯇ ꯐꯨꯔꯒꯦ ꯑꯩ ꯍꯣꯏꯕ ꯑꯩꯒ ꯑꯃꯨꯛꯇ ꯆꯦꯜꯍꯧꯔꯒꯦꯗ ꯁꯤꯗꯤ ꯀꯤꯗꯨꯅꯒꯁꯨ ꯆꯦꯟꯈ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯤꯕ꯭ꯔꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯅꯥꯍꯜꯂꯩꯁꯦ ꯃꯤꯒꯤ ꯃꯈꯣꯡꯗ ꯅꯣꯟꯖꯔꯨꯕ ꯇꯥꯔꯤ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤ ꯃꯁꯥꯅ ꯈꯟꯖꯕꯅꯤ ꯈꯟꯖꯐꯝꯁꯨ ꯊꯣꯛꯄꯅꯤ ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅꯗꯅ ꯀꯩꯗꯧꯅꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯐꯅ ꯁꯥꯎꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯅꯥꯍꯜ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯊꯣꯏꯅ ꯁꯥꯎꯔꯨꯗ꯭ꯔꯤ ꯃꯁꯥꯅ ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯊꯤꯖꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯥꯎ ꯃꯇꯧ ꯎꯠꯇ꯭ꯔꯕꯗ ꯁꯅꯥꯅꯨꯁꯨ ꯄꯨꯛꯅꯤꯡꯗꯨ ꯏꯪꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯔꯩꯃꯒꯤ ꯃꯁꯛ ꯃꯇꯧ ꯎꯕꯗ ꯁꯅꯥꯅꯨ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯕꯅꯤ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯩꯃꯕꯨ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯔ ꯇꯧꯗꯨꯅ ꯑꯃꯨꯛ ꯊꯤꯜꯂꯨꯔꯤ ꯏꯔꯩꯃꯕꯨ ꯊꯤꯟꯈꯤꯕꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯊꯥꯔꯤꯛ ꯑꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯍꯦꯛ ꯂꯥꯛꯏ ꯊꯥꯔꯤꯛ ꯎꯕꯗ ꯁꯅꯥꯍꯜꯒ ꯁꯅꯥꯅꯨꯒꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯛꯂꯒꯕ ꯍꯥꯏꯅ ꯆꯤꯡꯅꯩ ꯁꯅꯥꯅꯨ ꯆꯪꯂꯛꯂꯤꯕ ꯊꯥꯔꯤꯛꯄꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ
Tarik laklibra. Hoi je, tadasi laibiramni. Sanahalna. Hoi Tarik ibeba. Isa phattaba poklubana nasidi tadasi. Hai kiba wa ngakba ngamchi. Masigi tada hoibu ibeba hoina ukta ngakpiyuko. Tada angangsingye pampamna khangludabagi kudimak thokliba ngaktani. Nasal aikhoisu kaisu nungaitaba tawjani. Ada nasalna laksaribase ataygi nate. Hayu hayu nang naininglibado. Tada ise nasalda lanadi khanbigado. Sum tada hoigi isarki wafamni. Nasalna haijagadoribase. Aigi isagi luhubagi wafamdi thoina karisu khaluba laite. Laibakta tamlamdaduna tawribani haina khantoklabani aikhoidi. Tarik handaki matangse isi mai phawba namangda utpit kaiba haibado he oirabani. Atu kariwano nang haininglibabo. Isi ataygi nate. Ibungo Yaipurilna selakliba nupi masado. Aibu hekta haira sirane. Tada hoi isi hoina amuk wakhalana satkidana ko. Tarik karino nang haininglibado hekta hayuni koithokta leitrabaso. Hoi khoi Yaipurilna selamliba nupi masado dinia mapa masak khangdaba leisabigi masa oira male. Lekainasu kari karino yamna ngangnei haina su tai. Aina sum nupi masado gi maramda ai khangna sanabasingda sum isam samna hangjarubani. Tada hoidi laikai sida mina isa Salman tawnariba imungni do. Ada sum nupi masaduna yum sida mau oibada tada hoi isi hoigi mai sokadra haiduna nasalna sum khaliba. Sananuna Tarik nang nariba pausibu tasengna mak sumlabrane. Sumadi tasengna sumlabani isi adunabu aina pause tamba isa hekta lakjariba sini. Sanal sauna kari ainadi isana pamsana purakpuni. Aigi mai sopnabasu yumsigi mau isagi haina pinthokluраga pumnamak aibu leikha tanaba oina thoklabako. Hey mama nafyu hujibak Tarikana nga satuna mapa masa khangdaba masa ama imau oina lausiluba ngamlo haidana haidokluso. Aduga Tarikki masan pibo aina soiduna chauna luhongduna yumasigi mau ohaingani imau oigani. Leita lairabagidi aiga shukhandi. Lamchat kambi leisa leisana mapa masak khangdana pokpi masa amabu imau oina lausinbadi ai khak ngambai. Sananuna he lukhaki komda yatang moinasu thakta thokpa tazabu lamge haina khalamli boireko. Tarik piga honglaroige de hauji hekta musatuna imau oiba ngamloi haina haidoklusi lao Tarik. Tarik pukningda khanjai. As kamdawi aigi isana miyamangda ikai phiru kumalamlaga nakhoina namau phangtuna nungaina leikibadi khak yaroi. Aigi isabu soidana makhoigi mamau oingani masingamdrabadi aisu Tarik natridana kaino. Asumna Tarikka Sananuga irai moigi mayum tamna laktuna sumang adu leptuna laimabu kawi. Laimasu taraduna thoraklabada Tariksu hek leptu lairamaduda masadu ingak hengai. Adubu karisu tawdaba saduna. Aima isi hoi lakpiriye mangol sida amukta lekhatpiro. Asumna Tarikka Sananuga irai moigi mayum tamna laktuna sumang adu leptuna laimabu kawi. Laimasu taraduna thoklakpada Tariksu hek leptu lairambaduda masadu ingangai. Adubu karisu tawdaba saduna. Aima isi hoi lakpiri mangol songda amukta lekhatpiro. Sananuna hey yare ai phamba lakpa nate lamchat naidabi nangi na sase ai khoidi ima oiba ngamjaroi ne ai khoise mini isa Salman yamna wangna tawnariba imungni nangi oktabli satuna mapa masa khangdana pokpuna sase ai khoidi ima oiba pamjatre aduna wafam ase haige haido laklibani laita larigi wadi thoina khaluba lei tawbudabu mapa masa khangde I namungadaba yeksalai mathongmarom khangdebi na sase ima oibadi ai khoidi ngamjaroi. Laima Sananuki wai aduda ma kari khumgadabano haibi khangje imungdagi thoklakpa masanupi iraimada Tarikna mu haire. Hoi bema nangdi unthoknabu ngamkhreda nama oktabi sigili satpu lawbra kaino migi luhongnabu wa loinarabu nupasibu hekta nangna phadru jechilakliba natro masina thoknaba haidana nasana sinjabani nasagi thakra yengduna punsi lenba tamoni bema. Tarik mangge tukan wahai laima mahak tadru leiba ngamje. Irai masung asidi ikai nusi yanaduna milupirang ihauduna mamailukthaduna khangli. Sananuna hey laima nupa phabina sanupi sia phajilu isaga umana naksindange haina khangan aina haribasida nakhoina kariguma thawaijabadi
ꯑꯩꯅ ꯑꯣꯛꯇꯕꯤꯅ ꯃꯥꯅ ꯆꯥꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯄꯨꯊꯣꯛꯂꯒ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯌꯦꯡꯉꯨ ꯊꯥꯔꯤꯛꯅ ꯏꯆꯦ ꯃꯈꯣꯏꯒꯨꯝꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕꯗꯅꯦ ꯑꯩꯈꯣꯏ ꯃꯥꯏꯁꯣꯞꯅꯕꯅꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯂꯩꯃ ꯅꯆꯥꯅꯨꯄꯤꯁꯤ ꯋꯥꯔꯧ ꯅꯪꯅ ꯂꯩꯁꯥꯅ ꯅꯆꯥꯁꯤ ꯐꯪꯖꯈꯤꯕꯒꯤ ꯂꯤꯆꯠꯇꯣ ꯅꯆꯥꯁꯤꯗ ꯈꯛ ꯆꯠꯍꯟꯒꯦ ꯈꯟꯒꯅꯨ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯧ ꯑꯗꯨꯒ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯂꯩꯕ ꯉꯥ ꯃꯆꯥ ꯅꯈꯣꯏꯅꯅꯦ ꯁꯃꯨꯗ꯭ꯔꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛꯇ ꯁꯛꯇꯥꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨꯀꯣ ꯂꯩꯃ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯊꯥꯔꯤꯛ ꯅꯪꯒꯤ ꯋꯥꯗꯣ ꯈꯖꯤꯛ ꯀꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯔꯤꯛ ꯂꯩꯃꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯈꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯑꯣꯏꯕꯁꯦ ꯀꯥꯎꯖꯟꯊꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯁꯥꯕꯨ ꯀꯥꯎꯊꯣꯛꯄ ꯃꯃꯥꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯊꯥꯔꯤꯛ ꯉꯛꯅ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯝꯗꯧꯅ ꯅꯪꯅ ꯈꯪꯂꯝꯂꯤꯕꯅꯣ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ 이마기 이레이마 이마기 우부다 이마나 비 angau부나 째니 용시두나 탐리우 뽀사가도 럭톡루소 이레이마 숭각나 마마나 하리부두부 럭톡루르바다 레이마나 뽀사가도 부톡두나 타릭다 yengalli 뽀사가도 까리수나때 빅리바 angang누피 마사 아마기 피졸니 타릭 피졸두부 우부다 수망다기 타하타하 삭실락두나 피졸 아두부 레이마기 굿다기 문두나 레이릭 ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤꯛ ꯃꯥꯅꯤ ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅꯤ ꯏꯆꯦ ꯍꯥꯏꯌꯣ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯏꯐꯝꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯂꯩꯃꯅ ꯊꯥꯔꯤꯛ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ 이레이마ꯕꯨ 이북 ꯊꯣꯛꯀꯤ ꯏꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ 이레이마나 이마, 이시부 이마니 북비바 나사나 땀라 하요 이마 이마기 레이 마담 까야기 마망다기 이마나 노트나 탐락고 와리세 나시디나 팜다 아세노 뽐바 하이독바기 마담 여우리네 이사나 나마 이부디 북실비 칸도나 와롱가누고 낭부 타붐 따라 나오부두나 따이방 파활락기바 낭부 핵 복사비나 마디 아이나테 망다 렙리바 미삭 아시니니 이마기 이레이마 나데 아이디 이마기 나사니 까나기 숨마사 나데 아이기디 따이방시다 이마나 따나 까나수 레이데 카리기노 이마나 민나보 왕강 비리바 나 나자이부 눅시드라보 카리게이부 나사나티 아이나 이마나 아이리바노 이마기 이레이마 아이세 윤반지비 레이사비 마마니네 아수쿠이바 마땀세 ꯑꯩꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯁꯥꯕꯨ ꯌꯣꯛꯆꯔꯛꯄꯅꯤ ꯑꯩꯗꯤ ꯌꯣꯛꯆꯕꯤ ꯃꯃꯥꯅꯦ ꯌꯣꯛꯆꯕꯤ ꯃꯃꯥ ꯊꯥꯔꯤꯛꯅ ꯂꯩꯃ ꯅꯪꯅ ꯀꯝꯗꯧꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤꯛꯄꯨ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯃꯥ ꯑꯩꯅꯤ ꯍꯥꯏꯕ ꯈꯪꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯃꯇꯝꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯝꯅꯤ ꯃꯇꯝꯗꯣ 이마나 이부 타독두나 따이방빨 타독크르보다 에이 북닝얌 손타기 따이방시다 아이기가 나수 레이제 칸나 타모이 빼나 깜짝이 노마이나 까이텔 짠누버기 할락버기 람비다 빅리바 앙강누비 마사 아무나 람비기 시다이다 갑두나 마마부 꼬두나 짤람바 아이나 탱나기 앙강아 두보이나 ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯂꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯅ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯈꯤ 이마기 이레이마 ꯅꯪꯅ ꯏꯃꯥꯗ ꯇꯣꯏꯅ ꯏꯁꯥꯒꯤ ꯄꯥꯕ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯁꯥꯒꯤ ꯅꯐꯝꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕ ꯃꯁꯛ ꯇꯥꯛꯂꯤ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯗ ꯄꯥꯗꯕ ꯄꯨꯟꯁꯤꯕꯨ ꯏꯃꯥꯅ ꯅꯐꯝꯗ ꯐꯪꯍꯟꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯉꯁꯤꯗꯤ ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯅꯐꯝꯗ
ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯏꯁꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯣ ꯐꯪꯖꯔꯨꯔꯣ꯫ ꯏꯔꯩꯃꯅ ꯏꯃꯥ, ꯅꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏ꯫ ꯏꯃꯥꯒ ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯐꯪꯂꯕꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯆꯥ ꯂꯩꯖꯒꯦ꯫ ꯑꯄꯣꯛꯄ ꯏꯃꯥ ꯈꯛꯇꯅ ꯏꯃꯥ ꯅꯠꯇꯦ, ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯈꯪꯍꯟꯗꯨꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯂꯤꯕ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯅꯤ꯫ ꯏꯔꯩꯃ ꯊꯥꯔꯤꯛꯇ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯂꯒ ꯍꯥꯏꯖꯩ꯫ ꯑꯩꯕꯨ ꯊꯥꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯗꯨꯅ ꯏꯃꯥꯅ ꯄꯣꯛꯄꯤꯔꯕꯁꯨ ꯑꯩꯕꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯃꯁꯛ ꯈꯪꯍꯟꯕꯤꯕꯗꯤ ꯑꯩꯕꯨ ꯌꯣꯛꯆꯔꯛꯈꯤꯕꯤ ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯏꯃꯥꯅ ꯃꯌꯥꯗ ꯆꯥꯒꯗꯕ ꯆꯥꯛ ꯆꯥꯛꯈꯨꯝ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯕ ꯃꯆꯥ ꯑꯩꯉꯣꯟꯗ ꯃꯣꯃꯣꯠ ꯅꯧꯅ ꯏꯟꯕꯤꯈꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯗꯒꯤ ꯌꯣꯛꯆꯕꯤ ꯏꯃꯥꯁꯤꯅ ꯍꯦꯟꯅ ꯅꯁꯥꯒꯤ ꯊꯃꯣꯏꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ꯫ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯌꯣꯛꯆꯕꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯊꯥꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯕꯤꯗꯨꯅ ꯄꯣꯛꯄꯤꯌꯨ꯫ ꯃꯇꯝꯗꯨꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯅꯆꯥꯅ ꯐꯪꯕ ꯑꯣꯏꯖꯒꯦ꯫ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯂꯩꯔꯤ, ꯅꯪꯕꯨ ꯏꯆꯥꯅꯤ ꯈꯪꯗ ꯏꯃꯥꯅ ꯏꯁꯥꯒꯤ ꯅꯐꯝꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈ꯭ꯔꯕꯁꯨ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯆꯨꯝꯃꯤ, ꯏꯁꯥꯅ ꯍꯥꯏꯕ ꯄꯣꯛꯆꯕꯤ ꯃꯥ ꯈꯛꯇꯅ ꯏꯃꯥ ꯅꯠꯇꯦ꯫ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯏꯁꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯤꯕꯤ ꯃꯥꯅ ꯏꯃꯥꯗꯒꯤ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ꯫ ꯏꯁꯥꯒꯤ ꯁꯛꯇꯝ ꯎꯗ ꯆꯍꯤ ꯀꯌꯥ ꯂꯦꯟꯕꯗꯤ ꯉꯝꯂꯒ ꯏꯁꯥꯕꯨ ꯎꯖꯔꯕꯗ ꯏꯃꯥꯅ ꯄꯦꯟꯊꯣꯛꯅ ꯂꯦꯟꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯊꯥꯔꯤꯛ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯩꯃ, ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯐꯝꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯏꯁꯥꯕꯨ ꯁꯦꯠꯇꯨꯅ ꯈꯛ ꯎꯔꯣꯏꯌꯦ꯫ ꯂꯩꯃ ꯃꯄꯤ ꯁꯤꯟꯊꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥꯒꯤ ꯏꯔꯩꯃ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯒꯤ ꯏꯊꯥꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈꯤꯅꯤ ꯈꯜꯂꯨꯕꯗ ꯏꯃꯥꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯆꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥꯗꯒꯤ ꯀꯅꯥꯅꯁꯨ ꯏꯁꯥꯕꯨ ꯃꯨꯟꯗꯨꯅ ꯄꯨꯕ ꯉꯝꯂꯔꯣꯏ꯫ ꯏꯃꯥ ꯄꯦꯜꯂꯦ, ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯦ꯫ ꯃꯄꯨ ꯃꯥꯅ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯕꯤꯔꯦ꯫ ꯁꯅꯥꯅꯨꯅ, ꯍꯣꯏ ꯌꯥꯔꯦꯗ, ꯈꯔ ꯀꯞꯅꯔꯕꯗꯤ ꯅꯣꯏꯅ ꯃꯥ ꯅꯆꯥꯗ ꯄꯪꯀꯞꯇ ꯀꯞꯅꯩ, ꯅꯥꯀꯟꯗ ꯑꯩꯁꯨ ꯀꯞꯂꯤ ꯍꯥꯏꯕꯒꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯩꯃ, ꯏꯆꯦꯅ ꯅꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ, ꯃꯗꯨꯒꯤ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯅꯥꯎꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯝꯕꯤꯔꯁꯤ꯫ ꯂꯩꯃꯅ, ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯅꯔꯕꯗ ꯁꯅꯥꯍꯜꯁꯨ ꯁꯥꯎꯕ ꯐꯔꯗꯨꯅ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯏꯔꯩꯃꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯃꯃꯤꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯈꯤꯕꯤ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯛ ꯐꯪꯂꯝꯕꯗꯨ ꯍꯧꯖꯤꯛ ꯃꯆꯥꯕꯨ ꯐꯪꯂꯕꯗ ꯄꯨꯝꯏꯪ ꯏꯪꯊꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯂꯥꯞꯅꯔꯨꯔꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯐꯝꯗꯒꯤ ꯃꯥꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯖꯔꯕꯗ ꯃꯆꯥꯒꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫